ꯒ꯭ꯌꯥꯁ ꯁꯤꯂꯤꯟꯗꯔꯒꯤ ꯃꯅꯤꯡꯗ ꯑꯍꯣꯕ ꯃꯈꯨꯜꯁꯤꯡ ꯂꯩꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯩꯈꯣꯏꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯕ꯭ꯔꯁ ꯇꯧꯕꯗ ꯁꯤꯖꯤꯟꯅꯔꯤꯕ ꯇꯨꯠꯄꯦꯁ ꯇ꯭ꯌꯨꯕꯀꯤ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛꯇ ꯌꯥꯎꯔꯤꯕ ꯀꯂꯔ ꯕꯥꯔ ꯑꯁꯤꯅ ꯀꯔꯤ ꯇꯥꯛꯂꯤꯕ? ꯃꯣꯕꯥꯏꯜ ꯐꯣꯟꯒꯤ ꯃꯈꯥ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯑꯄꯤꯛꯄ ꯃꯈꯨꯜ ꯑꯁꯤ ꯀꯔꯤꯒꯤꯗꯃꯛꯇ ꯍꯥꯞꯂꯤꯕꯅꯣ? ꯐꯦꯛ ꯅꯝꯕꯔ 1. ꯒ꯭ꯌꯥꯁ ꯁꯤꯂꯤꯟꯗꯔꯒꯤ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛꯇ ꯑꯍꯣꯕ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯑꯗꯣꯝ ꯈꯪꯕꯤꯕ꯭ꯔꯥ? ꯒ꯭ꯌꯥꯁ ꯁꯤꯂꯤꯟꯗꯔꯒꯤ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛꯇ ꯑꯍꯣꯕ ꯃꯈꯨꯜꯁꯤꯡ ꯂꯩ꯫ ꯃꯁꯤ ꯑꯦꯌꯔ ꯁꯔꯀꯨꯂꯦꯁꯟ ꯇꯧꯕ ꯌꯥꯅꯕꯅꯤ꯫ ꯃꯁꯤꯅ ꯆꯥꯊꯠꯄ ꯊꯣꯛꯍꯟꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯣꯏꯁꯆꯔ ꯅꯠꯇ꯭ꯔꯒ ꯂꯩꯅꯤꯟ ꯀꯥꯕ ꯊꯣꯛꯍꯟꯗꯦ ꯑꯃꯗꯤ ꯏꯁꯤꯡ ꯂꯥꯏꯅ ꯆꯤꯊꯣꯛꯄ ꯌꯥꯍꯟꯗꯨꯅ ꯁꯤꯂꯤꯟꯗꯔꯒꯤ ꯃꯈꯥ ꯊꯪꯕ ꯁꯔꯨꯛ ꯑꯗꯨ ꯄ꯭ꯔꯣꯇꯦꯛ ꯇꯧꯏ꯫ ꯑꯍꯣꯕ ꯃꯈꯨꯜꯁꯤꯡ ꯑꯁꯤꯅ ꯅꯨꯡꯁꯤꯠ ꯆꯪꯍꯟꯗꯨꯅ ꯀꯥ ꯍꯦꯟꯅ ꯁꯥꯕ ꯃꯩꯁꯥ ꯉꯥꯛꯊꯣꯛꯄꯗꯒꯤ ꯁꯤꯂꯤꯟꯗꯔ ꯑꯗꯨ ꯏꯪꯊꯅ ꯊꯝꯕꯗꯁꯨ ꯃꯇꯦꯡ ꯄꯥꯡꯏ꯫ ꯃꯈꯨꯜꯁꯤꯡ ꯑꯁꯤ ꯐꯥꯠꯂꯤꯕꯒꯤ ꯑꯍꯥꯟꯕ ꯃꯔꯝꯗꯤ ꯁꯤꯂꯤꯟꯗꯔꯒꯤ ꯕꯣꯗꯤ ꯑꯃꯗꯤ ꯕꯣꯇꯝ ꯔꯤꯡ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯕ ꯃꯣꯏꯁꯆꯔꯒꯤ ꯁꯔꯨꯛ ꯑꯗꯨ ꯂꯩꯍꯟꯗꯦ꯫ ꯃꯁꯤꯒꯤ ꯑꯍꯥꯡꯕꯗ ꯂꯩꯔꯝꯕ ꯏꯁꯤꯡꯒꯤ ꯁꯔꯨꯛꯅ ꯁꯤꯂꯤꯟꯗꯔ ꯆꯥꯊꯠꯍꯜꯂꯤ, ꯃꯁꯤꯗꯒꯤ ꯒ꯭ꯌꯥꯁ ꯂꯤꯛ ꯑꯣꯏꯔꯛꯏ꯫ ꯐꯦꯛ ꯅꯝꯕꯔ 2. ꯑꯩꯈꯣꯏꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯕ꯭ꯔꯁ ꯇꯧꯕꯗ ꯁꯤꯖꯤꯟꯅꯔꯤꯕ ꯇꯨꯠꯄꯦꯁ ꯇ꯭ꯌꯨꯕꯀꯤ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛꯇ ꯌꯥꯎꯔꯤꯕ ꯀꯂꯔ ꯕꯥꯔꯁꯤꯡ ꯑꯁꯤꯅ ꯀꯔꯤ ꯇꯥꯛꯅꯤꯡꯂꯤꯕꯅꯣ? ꯀꯂꯔ ꯕꯥꯔ ꯑꯁꯤꯅ ꯇꯨꯠꯄꯦꯁ ꯑꯗꯨꯒꯤ ꯏꯟꯒ꯭ꯔꯤꯗꯤꯌꯦꯟꯁ ꯅꯠꯇ꯭ꯔꯒ ꯀ꯭ꯋꯥꯂꯤꯇꯤ ꯈꯪꯍꯟꯕ ꯅꯠꯇꯦ꯫ ꯑꯥꯏ ꯃꯥꯔꯛꯁ ꯍꯥꯏꯅꯁꯨ ꯈꯪꯅꯕ ꯀꯂꯔ ꯃꯥꯔꯛꯁꯤꯡ ꯑꯁꯤ ꯃꯦꯅꯨꯐꯦꯛꯆꯔꯤꯡ ꯄ꯭ꯔꯣꯁꯦꯁꯀꯤ ꯁꯔꯨꯛ ꯑꯃꯅꯤ꯫ ꯃꯁꯤꯅ ꯑꯣꯇꯣꯃꯦꯇꯦꯗ ꯃꯦꯆꯤꯅꯔꯤꯒꯤ ꯒꯥꯏꯗ ꯑꯃ ꯑꯣꯏꯅ ꯃꯊꯧ ꯇꯧꯏ꯫ ꯄꯦꯀꯦꯖ ꯇꯧꯔꯤꯉꯩ ꯃꯅꯨꯡꯗ ꯂꯥꯏꯠ ꯁꯦꯟꯁꯔꯁꯤꯡꯅ ꯃꯥꯔꯛꯁꯤꯡ ꯑꯁꯤ ꯗꯤꯇꯦꯛ ꯇꯧꯗꯨꯅ ꯇꯨꯠꯄꯦꯁ ꯇ꯭ꯌꯨꯕꯁꯤꯡ ꯑꯗꯨꯕꯨ ꯆꯞ ꯆꯥꯅ ꯀꯛꯄ, ꯊꯦꯛꯆꯤꯟꯕ ꯑꯃꯗꯤ ꯁꯤꯜ ꯇꯧꯕ ꯏꯔꯥꯏ ꯂꯥꯏꯅ ꯌꯥꯍꯜꯂꯤ꯫ ꯀꯂꯔ ꯃꯥꯔꯛ ꯅꯠꯇ꯭ꯔꯒ ꯑꯥꯏ ꯃꯥꯔꯛꯁꯤꯡ ꯑꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏ ꯑꯌꯥꯝꯕꯅ ꯈꯪꯅꯔꯤꯕꯗꯤ ꯒ꯭ꯔꯤꯟ ꯑꯣꯜ, ꯅꯦꯆꯔꯦꯜ ꯕ꯭ꯂꯨ, ꯅꯦꯆꯔꯦꯜ ꯄ꯭ꯂꯁ ꯃꯦꯗꯤꯁꯤꯟ, ꯔꯦꯗ ꯅꯦꯆꯔꯦꯜ ꯑꯦꯟড ꯀꯦꯃꯤꯀꯦꯜ, ꯕ꯭ꯂꯦꯛ ꯄꯔ ꯀꯦꯃꯤꯀꯦꯜ꯫ ꯑꯗꯨꯕꯨ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯔꯥꯟꯕꯅꯤ꯫ ꯇꯁꯦꯡꯕꯗꯤ ꯀꯂꯔ ꯃꯥꯔꯛꯁꯤꯡ ꯑꯁꯤꯅ ꯑꯣꯇꯣꯃꯦꯇꯦꯗ ꯄꯦꯀꯦꯖꯤꯡ ꯃꯦꯆꯤꯟꯗ ꯇꯨꯠꯄꯦꯁ ꯇ꯭ꯌꯨꯕ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯈꯪꯍꯟꯕꯗ ꯃꯇꯦꯡ ꯄꯥꯡꯏ꯫ ꯐꯦꯛ ꯅꯝꯕꯔ 3. ꯃꯣꯕꯥꯏꯜ ꯐꯣꯟꯒꯤ ꯃꯈꯥ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯑꯄꯤꯛꯄ ꯃꯈꯨꯜ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯑꯗꯣꯝ ꯈꯪꯕꯤꯕ꯭ꯔꯥ? ꯃꯁꯤ ꯀꯣꯜ ꯇꯧꯕ ꯑꯃꯗꯤ ꯑꯣꯗꯤꯑꯣ ꯔꯦꯀꯣꯔꯗꯤꯡꯗ ꯁꯤꯖꯤꯟꯅꯕ ꯃꯥꯏꯀ꯭ꯔꯣꯐꯣꯟꯅꯤ꯫ ꯃꯦꯟ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯅꯠꯇ꯭ꯔꯒ ꯄ꯭ꯔꯥꯏꯃꯥꯔꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯑꯁꯤ ꯐꯣꯟꯒꯤ ꯃꯈꯥ ꯊꯪꯕ ꯁꯔꯨꯛꯇ ꯂꯩ꯫ ꯃꯁꯤꯅ ꯑꯩꯈꯣꯏꯅ ꯐꯣꯟ ꯄꯥꯏꯔꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯌꯥꯝꯅ ꯁꯦꯡꯅ ꯀꯦꯞꯆꯔ ꯇꯧꯏ꯫ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯁ꯭ꯄꯤꯀꯔ ꯒ꯭ꯔꯤꯜꯁꯤꯡꯗꯒꯤ ꯇꯣꯉꯥꯜꯂꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯣꯕꯥꯏꯜ ꯐꯣꯟꯒꯤ ꯃꯊꯛ ꯊꯪꯕ ꯁꯔꯨꯛꯇ ꯑꯦꯗꯤꯁꯅꯦꯜ ꯃꯥꯏꯀ꯭ꯔꯣꯐꯣꯟꯁꯤꯡ ꯂꯩ꯫ ꯃꯁꯤꯅ ꯕꯦꯛꯒ꯭ꯔꯥꯎꯟ ꯅꯣꯏꯁ ꯂꯧꯊꯣꯛꯇꯨꯅ ꯑꯣꯗꯤꯑꯣ ꯔꯦꯀꯣꯔꯗꯤꯡꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯍꯦꯟꯒꯠꯍꯟꯕꯗ ꯃꯇꯦꯡ ꯄꯥꯡꯏ꯫ ꯃꯔꯝ ꯑꯁꯤꯅ ꯃꯥꯏꯀ꯭ꯔꯣꯐꯣꯟꯁꯤꯡ ꯑꯁꯤꯅ ꯆꯨꯝꯅ ꯐꯪꯁꯟ ꯇꯧꯅꯕ ꯑꯄꯤꯛꯄ ꯃꯈꯨꯜꯁꯤꯡ ꯑꯁꯤ ꯁꯦꯡꯗꯣꯛꯄ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ꯫ ꯑꯩꯈꯣꯏꯅ ꯃꯥꯏꯀ꯭ꯔꯣꯐꯣꯟꯒꯤ ꯃꯈꯨꯜꯁꯤꯡ ꯑꯁꯤ ꯁꯦꯡꯗꯣꯛꯄ ꯃꯇꯝꯗ ꯑꯃꯣꯟꯕ ꯑꯃꯗꯤ ꯅꯟ ꯃꯦꯇꯥꯂꯤꯛ ꯑꯣꯏꯕ ꯈꯨꯠꯂꯥꯏ, ꯈꯨꯗꯝ ꯑꯣꯏꯅ ꯎꯒꯤ ꯅꯠꯇ꯭ꯔꯒ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯈꯨꯠꯂꯥꯏ ꯁꯤꯖꯤꯟꯅꯒꯗꯕꯅꯤ꯫ ꯐꯦꯛ ꯅꯝꯕꯔ 4. ꯑꯩꯈꯣꯏꯅ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯕ ꯑꯃꯗꯤ ꯏꯁꯩ ꯇꯥꯕꯗ ꯃꯔꯛ ꯃꯔꯛꯇ ꯁꯤꯖꯤꯟꯅꯔꯤꯕ ꯏꯌꯔꯄꯤꯁꯀꯤ ꯀꯦꯕꯜ ꯑꯅꯤ ꯑꯁꯤ ꯁꯥꯡꯕ ꯃꯥꯟꯅꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯃꯁꯤ ꯑꯁꯥꯡꯕ ꯀꯦꯕꯜ ꯑꯗꯨꯅ ꯉꯛꯁꯝꯒꯤ ꯑꯀꯣꯏꯕꯗ ꯍꯥꯏꯕꯗꯤ ꯂꯨꯈꯝꯂꯣꯝꯗ ꯄꯨꯔꯒ ꯌꯦꯠ ꯊꯪꯕ ꯅꯥꯀꯣꯡꯗ ꯍꯥꯞꯅꯕ ꯑꯃꯗꯤ ꯑꯇꯦꯟꯕ ꯀꯦꯕꯜ ꯑꯗꯨꯅ ꯑꯣꯏ ꯊꯪꯕ ꯅꯥꯀꯣꯡꯗ ꯍꯥꯞꯅꯕ ꯏꯌꯔꯕꯗ ꯑꯗꯨꯒꯤꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯅ ꯏꯌꯔꯄꯤꯁꯀꯤ ꯀꯦꯕꯜꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯊꯕꯥꯛ ꯃꯌꯥꯏꯗ ꯇꯥꯍꯟꯗꯗꯨꯅ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯉꯩ ꯃꯇꯝꯗ ꯏꯌꯔꯕꯗ ꯇꯣꯏꯅ ꯆꯤꯡꯊꯠꯄꯒꯤ ꯆꯥꯟꯁ ꯍꯟꯊꯍꯜꯂꯤ꯫ ꯃꯁꯤ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯑꯣꯏꯕ ꯗꯤꯖꯥꯏꯟ ꯑꯃꯅꯤ꯫ ꯗꯤꯖꯥꯏꯟ ꯑꯁꯤꯅ ꯏꯌꯔꯄꯤꯁ ꯁꯤꯖꯤꯟꯅꯔꯤꯉꯩꯗ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯃꯥꯡꯂꯣꯝꯗ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯏꯅ ꯀꯦꯕꯜ ꯑꯅꯤꯃꯛ ꯌꯥꯟꯊꯕꯗꯒꯤ ꯍꯦꯟꯅ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯕ ꯍꯦꯜꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯏꯌꯔꯕꯗ ꯑꯃ ꯅꯥꯀꯣꯡꯗꯒꯤ ꯅꯥꯟꯊꯈ꯭ꯔꯕꯁꯨ ꯃꯁꯤꯒꯤ ꯀꯦꯕꯜ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯂꯦꯡꯖꯨꯝꯗ ꯄꯟꯗꯨꯅ ꯂꯩꯒꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯅ ꯏꯌꯔꯕꯗ ꯑꯃꯗꯤ ꯀꯦꯕꯜ ꯑꯅꯤꯃꯛ ꯂꯩꯃꯥꯏꯗ ꯇꯥꯒꯗꯕꯗꯒꯤ ꯀꯜꯍꯧꯕ ꯉꯝꯃꯤ꯫ ꯐꯦꯛ ꯅꯝꯕꯔ 5. 1969ꯗ ꯊꯥꯒꯤ ꯂꯩꯃꯥꯏꯗ ꯊꯝꯂꯝꯕ ꯈꯣꯡꯒꯨꯜꯁꯤꯡ ꯉꯁꯤ ꯐꯥꯎꯕ ꯃꯨꯠꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯊꯥꯒꯤ ꯑꯦꯠꯃꯣꯁꯐꯤꯌꯔ ꯂꯩꯇꯦ, ꯅꯨꯡꯁꯤꯠ ꯁꯤꯠꯇꯦ, ꯅꯣꯡ ꯇꯥꯗꯦ ꯑꯃꯗꯤ ꯈꯣꯡꯒꯨꯜꯁꯤꯡ ꯑꯗꯨ ꯃꯨꯠꯍꯟꯅꯕ ꯑꯇꯣꯞꯄ ꯋꯦꯗꯔ ꯐꯦꯅꯣꯃꯦꯅꯟ ꯑꯃꯠꯇ ꯊꯣꯛꯇꯦ꯫
ꯊꯥꯒꯤ ꯂꯩꯃꯥꯏꯗ ꯂꯩꯕ ꯂꯨꯅꯔ ꯔꯤꯒꯣꯂꯤꯠ ꯍꯥꯏꯅ ꯀꯧꯕ ꯁꯔꯐꯦꯁ ꯗꯁ ꯑꯁꯤ ꯑꯦꯡꯒꯨꯂꯔ ꯄꯥꯔꯇꯤꯀꯜꯁꯤꯡꯅꯤ꯫ ꯄꯥꯔꯇꯤꯀꯜꯁꯤꯡ ꯑꯁꯤ ꯚꯦꯀꯝꯗ ꯃꯈꯣꯏ ꯃꯁꯦꯜ ꯑꯃꯒ ꯑꯃꯒ ꯅꯞꯁꯤꯟꯅꯩ, ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯣꯡꯒꯨꯜꯁꯤꯡꯒꯤ ꯁꯦꯞ ꯑꯗꯨ ꯃꯥꯡꯍꯟꯗꯅ ꯊꯝꯕꯗ ꯃꯇꯦꯡ ꯄꯥꯡꯏ꯫ ꯊꯥꯒꯤ ꯂꯩꯃꯥꯏꯗ ꯅꯨꯡꯁꯤꯠ ꯁꯤꯠꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯗꯁ ꯄꯥꯔꯇꯤꯀꯜꯁꯤꯡ ꯑꯗꯨ ꯍꯣꯡꯗꯣꯛꯈꯤꯗꯦ, ꯑꯃꯗꯤ ꯅꯣꯡꯁꯨ ꯇꯥꯗꯕꯅ ꯂꯩꯃꯥꯏ ꯑꯗꯨ ꯐꯤꯕꯝ ꯀꯥꯏꯗꯅ ꯂꯩ꯫ ꯊꯥ ꯑꯁꯤ ꯖꯤꯑꯣꯂꯣꯖꯤꯀꯦꯜꯂꯤ ꯏꯟꯑꯦꯛꯇꯤꯚ ꯋꯥꯔꯜ ꯑꯃꯅꯤ, ꯃꯐꯝ ꯑꯁꯤꯗ ꯑꯥꯔꯊꯀ꯭ꯋꯦꯛ ꯅꯠꯇ꯭ꯔꯒ ꯚꯣꯜꯀꯦꯅꯤꯛ ꯏꯔꯞꯁꯟ ꯊꯣꯛꯇꯦ, ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯥꯒꯤ ꯁꯔꯐꯦꯁꯇ ꯀꯔꯤꯒꯨꯝꯕ ꯃꯈꯜꯒꯤ ꯗꯤꯁꯇꯔꯕꯦꯟꯁ ꯑꯃꯠꯇ ꯊꯣꯛꯇꯦ, ꯑꯃꯗꯤ ꯈꯣꯡꯒꯨꯜꯅꯆꯤꯡꯕ ꯃꯥꯔꯛ ꯑꯃꯠꯇ ꯃꯨꯠꯄ ꯉꯝꯗꯦ꯫ ꯃꯔꯝꯁꯤꯡ ꯑꯁꯤꯗꯒꯤ 1969ꯗ ꯊꯥꯒꯤ ꯂꯩꯃꯥꯏꯗ ꯊꯝꯂꯝꯕ ꯈꯣꯡꯒꯨꯜꯁꯤꯡ ꯑꯗꯨ ꯆꯍꯤ ꯃꯤꯂꯤꯌꯟ ꯀꯌꯥ ꯃꯨꯠꯇꯅ ꯂꯩꯈꯤꯒꯅꯤ꯫ ꯐꯦꯛ ꯅꯝꯕꯔ 6, ꯇꯥꯏꯄꯤꯡ ꯀꯤꯕꯣꯔꯗ ꯑꯃꯗ F ꯑꯃꯗꯤ Jꯒꯤ ꯃꯈꯥꯗ ꯑꯄꯤꯛꯄ ꯕꯝ ꯅꯠꯇ꯭ꯔꯒ ꯂꯥꯏꯟ ꯂꯩꯔꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ? ꯃꯁꯤꯒꯤ ꯃꯔꯝ ꯈꯪꯃꯤꯟꯅꯁꯤ꯫ ꯃꯁꯤ ꯇꯆ ꯇꯥꯏꯄꯤꯡꯒꯤꯗꯃꯛꯅꯤ, ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯦꯛꯁ ꯐꯤꯡꯒꯔꯁꯤꯡꯗ ꯍꯣꯝ ꯔꯣ ꯃꯥꯔꯀꯔꯒꯤ ꯃꯊꯧ ꯇꯧꯍꯜꯂꯤ꯫ ꯇꯥꯏꯄꯤꯡ ꯀꯤꯕꯣꯔꯗ ꯑꯃꯗ ꯍꯣꯝ ꯔꯣ ꯀꯤꯁ ꯍꯥꯏꯅ ꯈꯪꯅꯕ ꯀꯤ ꯃꯈꯜ 9 ꯂꯩ, ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯤ AS, DF, JKL ꯑꯃꯗꯤ ꯁꯤꯃꯤꯀꯣꯂꯣꯟ ꯑꯁꯤꯅꯤ꯫ AS, DF ꯑꯁꯤꯅ ꯑꯣꯏ ꯊꯪꯕ ꯈꯨꯠꯀꯤꯅꯤ, ꯑꯃꯗꯤ JKL ꯁꯤꯃꯤꯀꯣꯂꯣꯟ ꯑꯁꯤꯅ ꯌꯦꯠ ꯊꯪꯕ ꯈꯨꯠꯀꯤꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯕꯝ ꯅꯠꯇ꯭ꯔꯒ ꯂꯥꯏꯟꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯣꯏꯒꯤ ꯈꯨꯠ ꯑꯃꯗꯤ ꯌꯦꯠꯀꯤ ꯈꯨꯠ ꯀꯤꯕꯣꯔꯗꯇ ꯃꯐꯝ ꯆꯥꯅ ꯊꯝꯗꯨꯅ ꯊꯨꯅ ꯇꯥꯏꯞ ꯇꯧꯕꯗ ꯌꯥꯍꯜꯂꯤ꯫ ꯃꯁꯤꯅ ꯇꯥꯏꯄꯤꯡ ꯁ꯭ꯄꯤꯗ ꯍꯦꯟꯒꯠꯍꯟꯕꯗ ꯅꯠꯇꯅ ꯀꯤꯕꯣꯔꯗꯇ ꯁꯨꯛꯌꯦꯡ ꯌꯦꯡꯗꯅ ꯁ꯭ꯀ꯭ꯔꯤꯟꯗ ꯐꯣꯀꯁ ꯇꯧꯗꯨꯅ ꯌꯥꯝꯅ ꯆꯨꯝꯅ ꯇꯥꯏꯞ ꯇꯧꯕ ꯉꯝꯍꯜꯂꯤ꯫ F ꯑꯃꯗꯤ J ꯍꯥꯏꯔꯤꯕ ꯀꯤꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏ ꯑꯃꯗꯤ ꯌꯦꯠꯀꯤ ꯏꯟꯗꯦꯛꯁ ꯐꯤꯡꯒꯔꯁꯤꯡꯒꯤ ꯑꯦꯡꯀꯔ ꯄꯣꯏꯟꯠꯁꯤꯡꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯐꯤꯡꯒꯔꯁꯤꯡꯅ ꯃꯈꯣꯏꯒꯤ ꯂꯩꯐꯝꯁꯤꯡ ꯁꯣꯛꯄꯗꯒꯤ ꯈꯪꯕ ꯉꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯀꯤꯕꯣꯔꯗꯇ ꯌꯦꯡꯊꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ, ꯑꯩꯈꯣꯏꯒꯤ ꯃꯤꯠ ꯑꯅꯤ ꯑꯁꯤ ꯁ꯭ꯀ꯭ꯔꯤꯟꯗ ꯊꯝꯕ ꯌꯥꯔꯦ꯫ ꯐꯦꯛ ꯅꯝꯕꯔ 7, ꯑꯩꯈꯣꯏꯅ ꯍꯥꯛꯊꯤ ꯈꯟꯕ ꯃꯇꯝꯗ ꯃꯤꯠ ꯑꯅꯤ ꯑꯁꯤ ꯎꯏꯁꯤꯜꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯃꯁꯤ ꯃꯁꯥ ꯃꯇꯣꯝꯇ ꯇꯧꯖꯔꯛꯄ ꯊꯧꯑꯣꯡ ꯑꯃꯅꯤ, ꯃꯁꯤꯅ ꯍꯥꯛꯊꯤ ꯈꯜꯂꯤꯉꯩ ꯃꯅꯨꯡꯗ ꯄꯥꯏꯊꯣꯔꯛꯄ ꯃꯨꯀꯁ ꯑꯃꯗꯤ ꯖꯥꯝꯒꯨꯝꯕ ꯄꯣꯇꯦꯟꯁꯤꯌꯦꯜ ꯏꯔꯤꯇꯦꯟꯠꯁꯤꯡ ꯑꯁꯤ ꯃꯤꯠꯇ ꯆꯪꯍꯟꯗꯦ꯫ ꯊꯧꯑꯣꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯍꯥꯛꯊꯤ ꯈꯜꯂꯤꯉꯩ ꯃꯅꯨꯡꯗ ꯕ꯭ꯔꯦꯟꯗꯒꯤ ꯊꯥꯔꯛꯄ ꯁꯤꯒꯅꯦꯜꯁꯤꯡ ꯑꯗꯨ ꯐꯦꯁꯤꯑꯦꯜ ꯃꯁꯜꯁꯤꯡꯗ ꯌꯧꯔꯛꯄꯗꯒꯤ ꯊꯣꯛꯄꯅꯤ꯫ ꯍꯥꯛꯊꯤ ꯈꯟꯕ ꯃꯇꯝꯗ ꯏꯌꯔ, ꯃꯨꯀꯁ ꯑꯃꯗꯤ ꯖꯥꯝꯁꯤꯡ ꯌꯥꯝꯅ ꯌꯥꯡꯅ ꯄꯥꯏꯊꯣꯔꯛꯏ꯫ ꯑꯩꯈꯣꯏꯅ ꯃꯤꯠ ꯎꯏꯁꯤꯟꯕ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯤꯠꯇ ꯑꯁꯤꯒꯨꯝꯕ ꯏꯔꯤꯇꯦꯁꯟ ꯅꯠꯇ꯭ꯔꯒ ꯏꯟꯐꯦꯛꯁꯟ ꯊꯣꯛꯍꯟꯕ ꯌꯥꯕ ꯀꯟꯇꯥꯃꯤꯅꯦꯟꯠꯁꯤꯡꯗꯒꯤ ꯉꯥꯛꯊꯣꯛꯏ꯫ ꯐꯦꯛ ꯅꯝꯕꯔ 8, ꯑꯩꯈꯣꯏꯒꯤ ꯏ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯀꯂꯔ ꯆꯦꯟꯖ ꯇꯧꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯏꯒꯤ ꯀꯂꯔ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯆꯦꯟꯖ ꯇꯧꯕ ꯌꯥꯎꯏ, ꯃꯁꯤ ꯔꯦꯗ ꯕ꯭ꯂꯗ ꯁꯦꯜꯁꯤꯡꯗ ꯌꯥꯎꯔꯤꯕ ꯍꯦꯃꯣꯒ꯭ꯂꯣꯕꯤꯟꯒꯤ ꯑꯣꯛꯁꯤꯖꯦꯟ ꯂꯦꯚꯦꯜꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯣꯛꯍꯟꯕꯅꯤ꯫ ꯑꯣꯛꯁꯤꯖꯦꯅꯦꯇꯦꯗ ꯕ꯭ꯂꯗ ꯑꯁꯤꯅ ꯕ꯭ꯔꯥꯏꯠ ꯑꯃꯗꯤ ꯆꯦꯔꯤ ꯔꯦꯗ ꯑꯣꯏ, ꯑꯗꯨꯒ ꯗꯤꯑꯣꯛꯁꯤꯖꯦꯅꯦꯇꯦꯗ ꯕ꯭ꯂꯗ ꯑꯁꯤꯅ ꯗꯥꯔꯀꯔ ꯑꯃꯗꯤ ꯃꯦꯔꯨꯟ ꯀꯂꯔ ꯑꯣꯏ꯫ ꯔꯦꯗ ꯕ꯭ꯂꯗ ꯁꯦꯜꯁꯤꯡꯗ ꯌꯥꯎꯔꯤꯕ ꯍꯦꯃꯣꯒ꯭ꯂꯣꯕꯤꯟꯅ ꯑꯩꯈꯣꯏꯒꯤ ꯂꯪꯁꯇ ꯑꯣꯛꯁꯤꯖꯦꯟ ꯊꯥꯗꯣꯛꯄ ꯃꯇꯝꯗ ꯏꯒꯤ ꯃꯆꯨ ꯑꯁꯤ ꯕ꯭ꯔꯥꯏꯠ ꯔꯦꯗ ꯑꯣꯏ, ꯃꯁꯤ ꯏꯅ ꯍꯥꯔꯠꯇꯒꯤ ꯑꯩꯈꯣꯏꯒꯤ ꯕꯣꯗꯤ ꯁꯦꯜꯁꯤꯡꯗ ꯇ꯭ꯔꯥꯚꯦꯜ ꯇꯧꯕꯒꯤ ꯃꯆꯨ ꯑꯗꯨꯅꯤ, ꯃꯁꯤꯕꯨ ꯑꯣꯛꯁꯤꯖꯦꯅꯦꯇꯦꯗ ꯕ꯭ꯂꯗ ꯍꯥꯏꯅ ꯈꯪꯅꯩ꯫ ꯍꯦꯃꯣꯒ꯭ꯂꯣꯕꯤꯟꯅ ꯑꯩꯈꯣꯏꯒꯤ ꯕꯣꯗꯤ ꯁꯦꯜꯁꯤꯡꯗ ꯑꯣꯛꯁꯤꯖꯦꯟ ꯊꯥꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯒꯤ ꯀꯂꯔ ꯑꯁꯤ ꯗꯥꯔꯛ ꯔꯦꯗ ꯑꯣꯏꯔꯛꯏ, ꯃꯁꯤ ꯏꯅ ꯁꯤꯡꯂꯤ ꯐꯥꯎꯅ ꯑꯩꯈꯣꯏꯒꯤ ꯍꯥꯔꯠꯇ ꯍꯟꯅ ꯆꯦꯜꯂꯛꯄꯒꯤ ꯀꯂꯔ ꯑꯗꯨꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏ ꯑꯁꯤ ꯗꯤꯑꯣꯛꯁꯤꯖꯦꯅꯦꯇꯦꯗ ꯕ꯭ꯂꯗ ꯍꯥꯏꯅ ꯈꯪꯅꯩ꯫